ꯏꯁꯇꯔꯟ ꯁꯦꯇꯦꯂꯥꯏꯠꯀꯤ ꯃꯅꯤꯄꯨꯔꯤ ꯄꯥꯎ ꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯃꯩꯇꯥꯟ ꯀꯩꯁꯃꯝ ꯃꯩꯔꯥ ꯈꯨꯃꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯍꯥꯏꯂꯥꯀꯥꯟꯗꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯐꯩꯖꯨꯜ ꯍꯛ ꯕꯔꯕꯨꯌꯥꯅ ꯑꯁꯥꯝꯒꯤ COVID-19 ꯁꯤꯕ ꯑꯍꯥꯟꯕ ꯃꯤꯁꯛ ꯑꯣꯏꯔꯦ꯫ ꯃꯥꯔ ꯅꯨꯄꯤ ꯂꯩꯁꯥꯕꯤ ꯑꯃ ꯕꯔꯥꯛ ꯊꯣꯡ ꯃꯊꯛꯇꯒꯤ ꯆꯣꯡꯊꯒꯦ ꯇꯧꯕꯗ ꯀꯟꯈ꯭ꯔꯦ ꯑꯃꯁꯨꯡ ꯅꯦꯁꯅꯦꯜ ꯐꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯀꯥꯔꯗ ꯄꯥꯏꯗꯕ ꯃꯤꯑꯣꯏ ꯀꯌꯥꯗ ꯂꯨꯄꯥ 1,000 ꯇꯧꯗꯨꯅ ꯌꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯃꯆꯥ ꯇꯥꯕ ꯄꯥꯎ ꯍꯥꯏꯂꯥꯀꯥꯟꯗꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯐꯩꯖꯨꯜ ꯍꯛ ꯕꯔꯕꯨꯌꯥꯅ ꯑꯁꯥꯝꯒꯤ ꯑꯣꯏꯅ COVID-19 ꯂꯥꯏꯅꯥ ꯑꯁꯤꯅ ꯁꯤꯕ ꯑꯍꯥꯟꯕ ꯃꯤꯁꯛ ꯑꯣꯏꯔꯦ꯫ ꯐꯩꯖꯨꯜ ꯍꯛ ꯑꯁꯤ ꯗꯦꯜꯂꯤꯒꯤ ꯇꯕ꯭ꯂꯤꯒꯤ ꯃꯔꯀꯥꯖ ꯆꯠꯂꯨꯔꯒ ꯍꯧꯈꯤꯕ ꯃꯥꯔꯆꯀꯤ ꯇꯥꯡ 19ꯗ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤꯕꯅꯤ꯫ ꯃꯇꯝ ꯈꯔ ꯃꯌꯨꯝꯗ ꯍꯣꯝ ꯀ꯭ꯋꯥꯔꯟꯇꯥꯏꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯦꯄ꯭ꯔꯤꯜ 8ꯗ COVID-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯛꯄꯗꯒꯤ ꯁꯤꯜꯆꯔ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯌꯦꯡꯂꯛꯈꯤꯕꯅꯤ꯫ ꯆꯍꯤ 65 ꯁꯨꯔꯕ ꯐꯩꯖꯨꯜ ꯍꯛ ꯕꯔꯕꯨꯌꯥ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 2 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯃꯛꯇꯗ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯅ ꯍꯦꯜꯊ ꯃꯤꯅꯤꯁꯇꯔ ꯍꯤꯃꯟꯇ ꯕꯤꯁ꯭ꯋ ꯁꯔꯃꯥꯅ ꯇ꯭ꯋꯤꯇꯔꯗ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯄꯜꯂꯤ꯫ ꯄꯟꯕ ꯌꯥꯏ ꯃꯍꯥꯛ ꯑꯁꯤ ꯇꯕ꯭ꯂꯤꯒꯤ ꯃꯔꯀꯥꯖ ꯆꯠꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥꯗꯁꯨ ꯆꯠꯂꯝꯃꯤ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯅ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯁꯥꯝꯗ COVID-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯃꯤꯒꯤ ꯃꯁꯤꯡ 18 ꯁꯨꯈ꯭ꯔꯦ꯫ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 10 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯥꯔ ꯅꯨꯄꯤ ꯂꯩꯁꯥꯕꯤ ꯑꯃ ꯐꯨꯂꯔꯇꯟ ꯊꯣꯡꯗꯒꯤ ꯃꯁꯥ ꯃꯇꯣꯝꯇ ꯆꯣꯡꯊꯗꯨꯅ ꯁꯤꯖꯒꯦ ꯇꯧꯕꯗ ꯊꯣꯡ ꯃꯈꯥꯗ ꯉꯥ ꯐꯥꯗꯨꯅ ꯂꯩꯕ ꯑꯃꯗꯤ ꯏꯔꯨꯖꯗꯨꯅ ꯂꯩꯕ ꯃꯤꯑꯣꯏ ꯈꯔꯅ ꯂꯥꯎꯔꯛꯄꯗꯒꯤ ꯊꯣꯡ ꯃꯊꯛꯇ ꯆꯠꯂꯝꯕ ꯃꯤꯑꯣꯏ ꯈꯔꯅ ꯀꯜꯍꯧꯔꯦ ꯍꯥꯏꯔꯤ꯫ ꯅꯦꯁꯅꯦꯜ ꯐꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯀꯥꯔꯗ ꯄꯥꯏꯍꯧꯗꯕ ꯖꯤꯄꯤ ꯑꯃꯒꯤ ꯃꯤꯑꯣꯏ 100ꯒꯤ ꯃꯊꯛꯇ ꯂꯨꯄꯥ 1,000 ꯇꯧꯗꯨꯅ ꯌꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯁ꯭ꯔꯤꯕꯥꯔ ꯖꯤꯄꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯀꯣꯅꯣꯝ ꯍꯦꯔꯥꯃꯅꯤ ꯁꯤꯡ, ꯁꯦꯀ꯭ꯔꯦꯇꯔꯤ ꯉꯥꯉꯣꯝ ꯍꯦꯔꯥꯃꯅꯤ ꯁꯤꯡꯍ ꯑꯃꯁꯨꯡ ꯋꯥꯔꯗ ꯃꯦꯝꯕꯔꯁꯤꯡ ꯌꯥꯎꯅ ꯁ꯭ꯔꯤꯕꯥꯔ ꯖꯤꯄꯤꯒꯤ ꯃꯅꯨꯡꯗ ꯅꯦꯁꯅꯦꯜ ꯐꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯀꯥꯔꯗ ꯐꯪꯍꯧꯗꯕ ꯏꯃꯨꯡ 150ꯗ ꯂꯨꯄꯥ 1,000 ꯇꯧꯗꯨꯅ ꯌꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯁꯤꯡꯒꯤꯔꯕꯟ ꯖꯤꯄꯤꯗꯁꯨ ꯕꯤꯖꯦꯄꯤꯒꯤ ꯕꯨꯊ ꯀꯝꯃꯤꯇꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯌꯨꯝꯅꯥꯝ ꯁꯔꯠ ꯑꯃꯗꯤ ꯕꯤꯖꯦꯄꯤ ꯋꯥꯔꯀꯔ ꯌꯥꯎꯅ ꯖꯤꯄꯤ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯕꯗ ꯂꯩꯕ ꯂꯩꯇ ꯂꯥꯏꯔꯕ ꯏꯃꯨꯡꯁꯤꯡꯗ ꯂꯣꯛꯗꯥꯎꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯁꯤꯡꯗ ꯆꯥꯅꯕ ꯄꯣꯠꯂꯝꯁꯤꯡ ꯌꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯑꯣꯜ ꯑꯁꯥꯝ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯨꯗꯦꯟꯠꯁ ꯌꯨꯅꯤꯌꯟ ꯑꯥꯝꯁꯨ ꯂꯈꯤꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯀꯝꯃꯤꯇꯤꯅ ꯁꯤꯟꯗꯨꯅ ꯂꯣꯛꯗꯥꯎꯟ ꯃꯅꯨꯡꯁꯤꯗ ꯂꯩꯇ ꯂꯥꯏꯔꯁꯤꯡꯗ ꯃꯇꯦꯡ ꯑꯣꯏꯅꯕ ꯍꯥꯏꯗꯨꯅ ꯆꯥꯅꯕ ꯄꯣꯠꯂꯝꯁꯤꯡ ꯌꯦꯟꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔꯤ ꯌꯨꯊ ꯐ꯭ꯔꯣꯟꯠ ꯃꯥꯏꯐꯥꯅꯁꯨ ꯔꯣꯡꯄꯨꯔ ꯑꯃꯗꯤ ꯃꯅꯥꯛ ꯅꯛꯄ ꯈꯨꯡꯒꯪꯁꯤꯡꯗ ꯍꯧꯈꯤꯕ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 6ꯇꯒꯤ ꯂꯦꯞꯇꯅ ꯂꯩꯇ ꯂꯥꯏꯔꯁꯤꯡꯗ ꯆꯥꯅꯕ ꯄꯣꯠꯂꯝꯁꯤꯡ ꯌꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯤ ꯌꯨꯊ ꯐ꯭ꯔꯣꯟꯠꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏ ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯇꯥꯟꯖꯕ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯃꯅꯤꯄꯨꯔꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯉꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯌꯨꯊ ꯐ꯭ꯔꯣꯟꯠꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣই ꯌꯦꯟꯖꯗꯨꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯕꯒꯤ ꯄꯥꯟꯗꯝ ꯑꯃꯗ ꯑꯩꯈꯣꯏ ꯉꯁꯤꯗꯒꯤ ꯔꯤꯂꯤꯐ ꯌꯦꯟꯕ ꯍꯧꯖꯔꯤ꯫ ꯑꯗꯣ ꯉꯁꯤꯗꯒꯤ ꯍꯧꯕꯁꯤ ꯅꯠꯇꯅ ꯍꯌꯦꯡ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤꯁꯨ ꯑꯩꯈꯣꯏ ꯌꯦꯟꯅꯕ ꯊꯧꯔꯥꯡ ꯁꯤꯟꯖꯔꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯃꯅꯤꯄꯨꯔꯤ ꯌꯨꯊ ꯐ꯭ꯔꯣꯟꯠꯒꯤ ꯔꯤꯂꯤꯐ ꯐꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯃꯅꯤꯄꯨꯔꯤ ꯌꯨꯊ ꯐ꯭ꯔꯣꯟꯠꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯣꯂꯨꯛꯅ ꯁꯤꯟꯖꯔꯤ꯫ ꯉꯔꯥꯡ ꯕꯤꯅꯀꯥꯟꯗꯤ ꯒꯥꯎ ꯄꯟꯆꯥꯌꯠꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯁꯔꯥꯡ ꯂꯩꯁꯥꯡꯊꯦꯝ ꯍꯦꯂꯦꯟ ꯁꯤꯡꯍ, ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯨꯇꯨꯝ ꯏꯕꯨꯡꯉꯣ, ꯖꯤꯄꯤ ꯑꯁꯤꯒꯤ GRSꯀ ꯂꯣꯏꯅꯅ ꯒ꯭ꯔꯨꯞ ꯃꯦꯝꯕꯔ 10ꯃꯛ ꯌꯥꯎꯅ ꯅꯦꯁꯅꯦꯜ ꯐꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯀꯥꯔꯗ ꯄꯥꯏꯗꯕ ꯃꯤꯑꯣꯏ 150ꯗ ꯂꯨꯄꯥ 1,000 ꯇꯧꯗꯨꯅ ꯌꯦꯟꯊꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯖꯤꯄꯤ ꯑꯁꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯄꯜꯂꯤ꯫ ꯍꯧꯖꯤꯛ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯂꯥꯀꯥꯟꯗꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯐꯩꯖꯨꯜ ꯍꯛ ꯕꯔꯕꯨꯌꯥꯅ ꯑꯁꯥꯝꯒꯤ COVID-19 ꯁꯤꯕ ꯑꯍꯥꯟꯕ ꯃꯤꯁꯛ ꯑꯣꯏꯔꯦ꯫ ꯃꯥꯔ ꯅꯨꯄꯤ ꯂꯩꯁꯥꯕꯤ ꯑꯃ ꯕꯔꯥꯛ ꯊꯣꯡ ꯃꯊꯛꯇꯒꯤ ꯆꯣꯡꯊꯒꯦ ꯇꯧꯕꯗ ꯀꯟꯈ꯭ꯔꯦ ꯑꯃꯁꯨꯡ ꯅꯦꯁꯅꯦꯜ ꯐꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯀꯥꯔꯗ ꯄꯥꯏꯗꯕ ꯃꯤꯑꯣꯏ ꯀꯌꯥꯗ ꯂꯨꯄꯥ 1,000 ꯇꯧꯗꯨꯅ ꯌꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯄꯥꯎ ꯂꯣꯏꯖꯔꯦ꯫